ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taramna okchari ngasi mayam dalli gadoriba wari macha asigi maming khungangi yum wari macha asi haujaраglage khungang amada ahal oiraba nupa ama lairami mahakki nupiga khungangduda yum amada lairami makhoigi macha nupa ama khak lairami mahakki macha nupa dudi shaharda lairami ahal oiraba nupa du macha nupa yamna uninglaklami aduna mahakna sarda machabu unaba chatlami machabu urni khanbada mahak yamna nungairami mahakna machana leramba yumduda changlui adubu machanu padi mafamduda leramdre yumbuduna mahakti mafamdu thadoktuna atopa mafamda chatkre hairaglami ahal oiraba nupadu macha leramdabududa thawai yamna nungairamdi mahakna machanu pagi office ki address lorami mahakna yumbudubu thagalami machanupagi office ta chalami machanupagi office yorami aduga reception da machanupagi maramda hanglami receptionist aduna machanupagi office ta call torami aduga mapa lakpagi pau pirami machanupadu yamna haraurami kuina urudraba mapabu yamna uninglakhlami mahakna receptionist aduda mapabu mahaki office ta changhalakna bahairami ahal oiraba nupaduna machanupagi office ki kaduda changlakpada machanupadu mapi ira chelami mapabu ubuda mahak yamna nungairami mapa macha wari ngahak sanarami ahal oiraba nupaduna machanupada hairei ichanupa nangi namana nangbu sonduna ta leire nahakpu yamna uningi hayawi mahakti arapa shahar sida lakpasu ngamde aduna nang yumda ipaga mukta chalusi machanupaduna hairei baba ai yumda lakpa yakhiroi ai office ki tawgadaba thabak yamna leiri aina office thadoktuna laklabade thabak mayam hoduna leirni aduna kona lake baba ahal oiraba nupaduna momo noklaga machanupada hairei hoi hoi icha sidi nangna hek thabak loiraga yumda lau horel nungthinda ai khungangduda hankrage machanupadu mapungning yamna nungsiraklami mapabu numit kharni maga leiminana bahairami adubu mapana mahaki office kit thabakta yeningde mahakna khurau thangba pamde hairami mahaki mamasu khungangduda mathanta lehaubanina mahak magi manakta leiba yararoi hairami nahakna hayeng matang phanglakanda yumda lau namaga aigana khaurangna ichabu lakpa ngairamgadabani haina mapaduna hairami mahak nungthinda mayum maikei pangkhirami numit khara leiraga machanupadu office ta thabak khara komlami mahak ahangba thabak leitaba matam khara phanglami mahakna mahaki mama mapagi nakta chatke khalami mamangda mapabu mathanta thadokhibadugi mahak yamna nungairamdi maram aduna mahak office tagi suti laurami matam kuina lakludraba khungangduda mama mapagi manakta laklami adubu mama mapadudi yumda leiramde leikaigi myoisingda hangbada mahakki mama mapadi yum thadoktuna chatkre haraglami yumlonabadagi mama mapagi leifam khanglami mahak mama mapagi leifamda laklami mahakki mama mapana leiriba mafamdu yoksilakpada mahak mapi ira chelagi makhoina leiramliba mafamdudi mi yamna leitaba achikpa akibagi masak oirba mafam amada oirami arapadagi nupa amana mahakpu khut khatlaga korai nakshilakpadadi mahakki mapani khanlakki mahak mapagi manakta yamna kanna chensilaklami aduga mapabu kolaga kaplami mapana hairei kari tawrage nangna kanna kaludubo ichanupa machanupadu wa ngangde tumina lei mapana machagi mapi teithokpiraga machada hairei nahak karigi waribano nangbu awabu khudongthiba kari thengnarage ichanupa machanupaduna khumlai baba aidi babana asiguma mafamda leiramgani thajade karigi asiguma mafam sida leiramlibano karigi khungang thadolaga chalibano mapana khumlai ichanupa nahakna sarda leiriba lairik tamlingai aina nangi lairik tamba ngamnaba lon lauki adubu mahi marong ningthina puthokpa ngamdabagi lon adu singba ngamkhide aina pausi nangonda hainaba nangonda lakhi adubu nangdi office ki thabaki matha sabduda
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯅꯤꯡꯗꯦ, ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯂꯣꯟꯗꯨ ꯁꯤꯡꯅꯅꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯤ, ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯕꯗꯤ ꯌꯥꯏꯗꯅ"꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯅꯤ"꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯒꯤ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯗ ꯁꯍꯔꯗꯒꯤ ꯃꯊꯟꯇ ꯍꯜꯍꯟꯈꯤꯕꯒꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯀꯔꯤꯁꯨ ꯂꯥꯟꯗꯦꯗ꯫ ꯑꯩ ꯅꯪ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯍꯥꯛꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒ ꯄꯨꯂꯞ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯗꯤ ꯁꯍꯔꯗ ꯂꯥꯛꯄꯁꯨ ꯌꯥꯝꯅ ꯋꯥꯏꯅꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯎ꯫ ꯅꯃꯥꯒ ꯑꯩꯒꯅ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯪꯖꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫